Mapung Paba Manipur Langam and Mangamdri Biscarino. Leba ma Pazana Ngaxi Habatara, Leba do Bungaxi and Bigit Haudang Logadoriba, Langadu, full strength Hybrid Council of Minister Henba Matokte. Indian Constitution Article 164 Clause 1 Amagi Matungina, Minister Singi minimum strength Taraganitu Ogetabane, Maduna. Indian Constitution PDPA asi subsana thabuto on talk to the Mapung Paba Manipur Langam or Henduna Pangtopam Topa Matawodo Pangtopungaman Batai Maduna Trevde Equigi Democracy Leba Ashigi Parliamentary form of government city Leba Asi popular government Nakadoripni Maramaduna Atupumatam the Manipur Lenga Sigi what our ministers in the Hapsinduna Mapung Paba Lenga Haibu Henduna Pangtopam Topa Matawtaba Matawadu Subsana Pangtona Bohanagadavani Masigi Ona Tainava the Indian Constitution book Kongauna Bigi Mawunda Maming Tegi Lenga Ama Tamlaga Lenga Asina Pangtokada Matau Mapung Pana Pangtopungam than a Tamavisi Yamna Lali Manipur Sahi Ohum Irang Toktuna Kangkong Sai Belam the Mama Hive to Oiduna Laklavani Iran Shina Maram Oiduna Miu Lishing Humfura Masagi Mayu Mekatum the Maitadopi Hipatigi to one relief camps in the Sons of Lauduna Sahi Ohum Romasi Awatpa Punsi Mahing Amada Hinduna Lakibini, Oidiba Pipa Masi Barat Langanam Mayek Sing the Kangdibini, Maduna Handak Ano Balenga Masiam Laga, Langa Sigi, Lepam Topa, Mantri Mandal Gimasing Taragan to Legadavada, Sit Minister Yarna Cabinet Minister Mangak Wasak Loraga, Madugis Matakta, Yamna Tiangna Portfolio Yentok Laga, what our river Mantri Mandal Taret Housing Power. Captain Tamli Besi, but Langana Sanari Lilas, Karama Makagi, Lilano Havesi, Lebak Mianga, so Yaman White Riveting a Sidigi Hona Satari by Assembly Position Sidasu, Kuki MLA Taramak Sarugaga, but the MLA Tarukaktana si Manipur Legislative Assembly the Laktuna, Barsuelgi Kutang the Assembly Mipam Yauki Basini, Maduna Oidiva Pure Machina, Taklivati, Hausu Manipur the Togli Iran solution Mangamdri, Kangup Aniki Marakta Amanama Tamoy Sheng, Tazanabo Oidri Havedo. Taurak but Tapak Nasing, Utorak Panahabi. Kariguma Kuki MLA Sing the Tamoy Sing the Manipurgi Kunung Oidi Impal the Laktuna, Assembly Mipam the Saruk Yaba Taravadi, Iranga Lusheli Haiduna, Lobushi Abani. Adobo, Asigumba Apaba Kontangasi, Oiraknava, Nasi Power, but Legana, Lopam Doko Taudang, Loduna Lady Visikari, you know, Hybogong Ama, Song Torakli, Loidana, but Legana Manipur proxy war, Sanara Bra, Hybasi, no Monomagi Manipur Miam, the Sing the Behangalana Vigasoba, Maramamas Oidi, Oidiba Pipa Masi, Manipur Gimiangi Mihur Oina Lady by MLA Sina, Kangpam Topani, Adobo Kangna, Una, Karimata Kangsin Usina Dana, Bara Sarkana. Yaiba Punglon the Zagoi Saduna Letopogum Lave Tarvati, Yamna Langani, Makatana, Kangkong Saipa Manipura Mahaiba, the Moikigani Hibasi, Kangbasungani, Housing Power Mitation, the National Highway, Manning Tamna Satokusin Tobungam, the Kanglapa Power, but a Sarkar Lokapam Topatapu Lokotana Lady Hibasi, Equigi emulation, Adoma, Kangna Karigum Wapmata, Haizabungam, then Usi Mukul Sangduna Labugum, Let Libani Haiba Yai. Maramaduna Manipur Anobu Lenga Ama Siemlaga, Lenga Adugi Mapung Pava, Mantri Mandal Taragani Maksuna, Kapiraga, Makuna Paipam Topa, Pam Singadu, Lan Toktana, Maming Tegi Lenga Ama Tamlaga, Manipur Lenga Sissan Togani, Sakutpa Manipur Ama Hybrid Oigani, Manipur Tukli Irangasi, Lenga Ashina Lushina Pokonagani, Hybrid, Manga Mangra Tan Hybrid One Tokani Habsi, Echo Gimiam Gimur Odi emulation, Kangpam Tui, Maduna Mapung Pava Lenga, Mohena Bokona, but Echo emulation. Lokom to Taudanga to Subsana Lobang Patai Hensu, Kanglai Paki Mayrada Pali. Manipur government Texak Puga Bani Malem Tongam, separate administration Taliba Miyushinga, Tampak the Lakumatum, the Manipur Langana Matiksan, security pigani, Aswangami Holoi, Habigi, Tazava Pirabanina, Tampaki Miyushinga Su, Singilam the Maruena, separate administration Taliba Furupsing, Kundari Pumapum Singa. Satpa Sangma Matamnasu, Matik Zaba security Pigadabani Haina, Malem Tongam, transgender social activist na Fungokri, Wapamasi Narang Manipulenga Ki Home Ministry Digi, Cycling for Peace in Manipur, Haiba Manipur District Taragatur Pauduna Sakadariva, Cycle Release Mari Lenana. Ayat apan yaudana ba security arrangement singba tawbina bagi damak DC Bisnupuri kuthangna Home Minister da memorandum vision baga mari ledana malem thongam na phudokipani mana makatara duna satkadariba cycle rally asi maru oina hauzi PR government loikraba matungna Manipur da paliba popular government asina Santipur na bagi damak lakolagli ba khongthang asi saugat poina Manipur gi district taraga taruk phawduna satkadariba ni
hauze kumza English singa ni ke kun go humdoi gi me ahum de gi thoki bi irang asina sadoksin tawbada khudong sadaba kya leibana security matik sana pibina ba haijabani satkadoriba santi gi ma pau pu bu khongsada mamang India gi state kya phauduna santi gi ma pau pu bu cycle ready satuna ahan ba face lusin kraba matung madugi makhasa tharak po ina Manipur gi district sing phauduna satkadoriba rally si santi gi ma pau pu ba tang dulai tabu khunaya ma purana bigi panamnani loina Manipur lenga no separate administration taliba furupna tamda lakpada thopa apapatagi daita government logani haikiba adugumna tamgi miyoi su sing de satpa matamda madugi apapatagi daita adu lohonningbigi amadi kari thaudang lokhatpagi haibadu khangananabani satkadoriba santigi ma pau pu rally si mars taragani thudigi lamangdong kaithel bisnupur kaithel dagi lam tharaga satpa horaga Manipur gi district taraga tur phauduna satla batungda April taraga mangada Imphal East district ki manung sana leiba Ibudo Marjung Temple loishingadabani hariba santi gi mapau pu rally sida Manipur da leidipa maira paibi club organization CSO mahiroi loop amadi praja puna mangna mati lengana support tawi pe loinana hariba rally si mai pakhanduna Manipur da mahok sagum santi hanjilaktuna nuksi jana leminara senasu malem thongam appeal tawki Samugi attack to nupi ama siri Tamil Nadu gi Harol district samugi attack sai marfu sura pi nupi ama sikri haina forest officials na phone dokre officials gi matung ina anti your forest area manung da leiba kakayanure khungi miyo ema nahan nupi ama siduna lerama thengna badagi police amasum forest personnel singda pau pirakhi makoi na ki paudu phangmaga police ka loinana forest officials singi team ama thaudok thokham da chatuna yengluda Mina Kopi Nupi edu siduna lerama thengna baga loinana maki masada sokpagi takhom sing suleramki matungda post mortem tawbada mahak samugi attack sibani haiba kham ki haina makoina phongtuli area adugi miyoi sina phongdokpagi matung ina mina mahok sana umangda mangi hekpa satli adubu ngarangdi mahak umangda sakhraga halakhidabani haina su pawsta makhatana phongdorakli Lebanon gi nongpok thangba sarukta tarakpa Israel gi force nga kapnari Hezbollah Lebanon gi nongpok thangbu sarukta tarakpa Israel gi force nga kapnari haina Hezbollah na thukaba numita phongdokri Iran na sogatpa group asina sirol amada haki Lebanon gi nongpok thangbu sarukta ngamkhai gi Syria rom thangbu nakandagi yekna Israel gi helicopter taraga mangarom sangsilakpa thengnaki Lebanon gi nongpok thangbu saruk asi Hezbollah gi mapanggal yamna kanba mapam amani Hezbollah gi fighters singna helicopter singa masum sangsilakpa force singa suna bukulai sing sijinaduna kapnaki amasum haujik su kapnari haina group asina haki Nabi sit down helicopter singna thadarakpa Israel gi forcing takthokna town gi matai opa mapam singda kana kapnari haina Lebanon gi National News Agency na mamangna su report tawki haina su pawsta makatana phongdorakli